lamlaki sa uchek amadi umang singbu kannanaba yokhatnaba Tamenglong district ki khunja singna lawriba thodang asi Manipur gi atopa mafam singna su tamba mathau tare haina Forest and Environment Minister Shyam Kumar na haikre Lungingla Elizabeth laikhidabagi tarataruk suba ningsing thoroma mangasi hiang thang takhilambam konjinda leiba sangai bazar debla multipurpose hall da pangthokre Amasung Malian ki kaithel da lupa lang nifu mari ka lising humpurom gi senfam oigadaba heroine number 4 khudeng thabi da leiba check post ta tarani kai suba samrai pers na pagat pangamtre mayam bukhrum jare dom neng biri bes impact news ni ai pinki okram na hoji punja sifau pagi marui pa pausing miyam da pizari lamlaki sa uchek amadi umang singbu kannanaba amadi yokhatnanaba Tamenglong district ki khunja singna lawriba thodang asi Manipur gi atopa mafam singna su tamba mathau tare haina Forest and Environment Minister Shyam Kumar na haikre wafam asi Tamenglong Forest Division amadi Rainforest Club Tamenglong na sinduna Tamenglong gi Unity Stadium da pangthokiba manga suba Amur Falcon Festival gi thauram da haikibani Befriending the Enchanting Falcon haiba theme da pangthokiba thauram da Forest Department gi PCCF K Angami Tamenglong gi DC Armstrong Pamai amadi khulkaya gi luchingba singna saruk yakhi Minister na makhata na haikibada ngasi pangthokliba Amur Falcon Festival asina malemda Manipur bu masak takpada achauba thodang ama lawri masi pumnamak asi Tamenglong gi tongan ba khulsingda leiba khunja singi hotna zamani loinana Tamenglong gi Rainforest Club na akoibagi saktam kannanaba hotnabada lawriba thodang asi asukki matik chawi nakal amaromda Forest amadi Horticulture Department gi makhada Manipur gi chingi district singda anauba thorang kaya paikhananaba center da lupa koti kuntra gi proposal ama thakiba asi lakpaga Tamenglong district ta akhanaba thabak kaya paikhatlagani loinena district asigi Tausem sub division gi manung channa leiriba Riang Kilong khul asi Hornbill uchek asi marang kaina phangbana maram oiraga mafam asi tourist spot ama oina semkat anaba hotnaragani haiki nakal amaromda chingi mafam kayada hingnabagi lambi ni haiduna paksan na uyanthatuna jum cultivation tawbagi chatnabi asi tokpiu madugi mahutta lenga ka mari leinaba sing unabiduna makhoigi atopa sinfam ama taunanaba hotnabiu madugi damakta lenga asina matam pumbata sem saduna leiri haina minister na makha takhi ngasigi thawra madugi manung chana tongan ba nat ki jago isai kaya su utkhi Lungningla Elizabeth laikhidabagi tarataruk suba ningsing thorama mangasi hiang thang takhelambam konjinda leiba Sangai Bazar Debla Multipurpose Hall da pangthokre Sangai Bazar Management na sinduna pangthokiba thoramaduda Sangai Bazar gi Chairman K.S. Inauba Chief Advisor K.S. Gambhir All Manipur Petroleum Tanker Drivers Welfare Association gi President Y. Bhupen Chandra Ghosh yauna miyoi kayana saruk yakhi Laikhidrabi Mahairoi asigi ningsing thauramga mari leinana Sangai Bazar gi Chairman K.S. Inaubana haikibada Lungningla Elizabeth laikhidabagi thodok adumak state asida leiriba miyamda Aki tujungba pokhanba yamna nungaitaba thodok ama oiki Chingi ningol ama oijarabasu ngasi fauba Mahairoi nupi macha aduna laikhidabada laibak thiba numit adu leiriba mabuk amana tamda leiriba mabung amana ning ngasi fauba ningsingli haina phongdokhi Ching amadi tamgi machin manau haiba wafam aikhoina matam pumbada kaugumsi loinana asigumba laibak thiba thodok asi amuk hanna hanjinna thoktana bahotna si haina K.S. Inaubana phongdokhi ningsing thauramadu gi saruk ama oina laikhidrabi asigi mafamda miyamna haika leika tamduna laikhidrabagi thawaina ingna chikna leinana ba thaunikhi thauramadu gi saruk ama oina Sangai Bazar Management gi maikaidagi sinmi singda achamba khudol amamam tamduna makhoigi thodangbu ikai khumnaba utkhi panbaya ba amana kumjali singani ge supna ahumda class 4 khakta tamlibi Little Flower School gi Mahairoi Lungningla Elizabeth pu geng khutpu amana paisa gi damakta November 3 da faraba matungda Mahairoi asigi thawai yaudraba hakchang November 12 da fangkhibani
Manipur si ngahal itana ching nama hai tamna makoibu thamjanna bana honaduna talaktuna lai chingin sing isinau singna mayam bani tampakina manau pani haiduna mayam singna manau pa singda matam laiba khibikta thengang kyarakta adum manau pa singda mana nungsi mieng do khitang na thaibagum tawbuduna maram oiraga akoi punna work culture lairagadi thabuk subagi hainaba lairagadi akoi punna mak sayana ba wakhan singa do khallaroi akoi punsambang mani haiba wakhan duda thamjaraga taratruk suba laikhidrabi chanupi asigi thorom asi pangthokjabani laikhidabi lunglai ijabil asi magi misi ase manipur lamaida amona thoktobo isunu ichanupi asina taibang mapule onda lairagasu chingtam chinauni akoi manipur thugai be yaroi haiba pathana do tobiduna taibang pamda laiba mipum khudimakta ichangi thokjan irik adu khikpiu Malem gi kaithel da lupa lang ni fumari gali sing homfurom gi senfam oigadaba heroine number 4 tarani thoi suba sam rifles na fagat pangam khre ngarang nungthil pung mari makhairom tarak padwaida technopal district ki khudeng thabi da leiba permanent motor vehicle check post ta tarani thoi suba sam rifles na more rom dagi imphal tamna thoglakpa gari sing check tawbada passenger amadagi haireba heroine number 4 gram chani ga kungo humdoi asi fagat pangam khibani hairi faraba miyoi adudi sanga yunfam dagi md fakur chahi kun Gataret apokpa MD Nazir Ahmad ni hairi faraba MD Fakur amadi drug sing adu ngarang numidang More police station da khusinakre hairi Men amadi NSN IM anina October kuntra mathoida wari sanabada yanakiba wafam Manipur miyam da khangalu haina All India Forward Bloc Manipur gi State Secretary Khomdram Gyaneshwar na fongdorakli Manipur Press Club ta Paumi Singha unabada India gi leader political party ama oriba All India Forward Bloc ki State Secretary Khomdram Gyaneshwar na makhata na fongdorakpada Naga Peace Talk ki waroisil asi October kuntra mathoida pangthokiba India government amadi NSN IM anina sanakiba wari aduna aroiba natte haina lengak na fongdokpa leirabasu Nagaland gi Chief Minister yauna Naga ki CSO kayana aroiba wari sanaba loire haina numit asida harawba fongtokna khrabani aduga central government na Peace Talk asigi waroisin puraktri ngai mamangda stakeholders singa Tanagani haiba asina miyamda hena chamamnaba pohalle maramaduna stakeholders singna mangjaunana makhoigi oiba firep ama lahonanaba October 13 da sanakiba wari aduda yanakiba wafam sing miyamda khangan biyo haina appeal tawrakli adu somna kandana naga group mayamna muibha masamagna aduga Nagaland gi chief minister masamagna tang 13 da aruiba pankhagi wari chanaba loire haiden phongdoe swaida adudi mak praja singa chamamnaba mapoe hauje adoi tari manipur gi praja singi yam thaje gandaba irang yam pamba ta dori bra bai khoiche adu thaje daba lei ne ba thaje ba je lei hangi haragadi honorable chief minister na ngarang na hanju appeal tawri akoi manipur da tangdu lei ta ba samaj ma porakna ba hona ba mayam na mateng pangbina ba adoi da ina hainingi di thamoi da chingna ba ama sum leira kanda mi yen nang shanti lei handi kem tawloi hasi yaga driver mayam na chingna ri kokna ba ga ama tangai ba upai di stakeholder singina matam chana makhoi point sing du yaning sima lokthokadamni hapsen gadamni haibai comment pihaningagadi haiba agreement gi warun jingdo public domain da thamgadawne Manipur gi apunba gi saktam kaihandana furup khudingmak mot amata oina nungsi chana na hingminaba pami haina cycle constituency gi manung chana leiba S Bongjang village ki chief Yetkhomang Khongsai na fongdorakli Jingmairong gi mafam amada Ziliang Rong Human Rights Protection Forum gi mihut singa loinana Paumi singa unabada Yetkhomang Khongsai na fongdorakpada Manipur asi tongan ba furup kayana puna khundaminaba state amani Manipur lengak nasu furup masien gi marakta michang mikhai naiba manba thaong chathabiganu haina fongdorakli nakala maromda Paumi singa unabatuda Yetkhomang Khongsai na makhata na fongdorakpada Water Resource Department gi thabakta gi pothakraba engineer G Robindro Sharma da lengak na tangka kayarak hanjin chief engineer oina thabak puhalliba asi yaningde Manipur High Court nasu G Robindro asi makhata na thabak puhandanaba raita khraba fauba lengak asina makhata na thabak paihalliba asi athubada toktrabadi High Court ta che tharagani haina fongdorakli Aisu Manipur kaiba se pamde adumopo lengang mapu singsinna michang mikhai naiba sida akhoi sobu mukti yum panbada icha singna hana mayum palakpa mina hana togan chaning badu maina lingak mapu singsinna michang mikhai naira gadi akhoi su wakhandadi miyoi banina kari ndodi khallai adubo ipa ipudagi nungsinan lerak panina khalli haibadungai mase
तसेंगनमक ऐसु मणिपुर कायबसे पामजदे मतंग स्वाई से ब्रेक लौजगे ब्रेक की मतुंगदा मैत्रम मखा मेरा खोंगदा साबा दाम मचा अमदा नुपी अमा चिंगननिंगाई ओइबा मओंगदा सीरगा लैरंबकी पाव अमदी मणिपुर अमसुंग मालेमगी तोंगान तोंगान बे इपाव सिंह पुदुना लाक्चगे इम्पैक्ट न्यूज पुमियेंग तादुना लैबियो मयाम बमुका हना तरामना ओक्चरी बुलेटिन असि की मखा ताबा पाव मियाम दे पिजरी बिष्णुपुर डिस्ट्रिक्ट की नंबोल पुलिस स्टेशन की मनुंग चनबा मैत्रम मखा मेरा खोंगदा साबा दाम मचा अमदा नुपी अमा चिंगननिंगाई ओइबा मओंगदा सीरगा लैरमले थौदोक थौफमदगी इम्पैक्ट न्यूज़ना फंगबा पाउदा ngasi ayuk pung 8 lom taba matamda laikai miyamna asiba hakchang adu thengnarikibani hairi asiba hakchang laire haina khanglakpadagi laikai adugi miyamna police ta pau piraba matungda mafam aduda Bishnupur district ki SP Priyadarsni Laishram Nambol police amadi Manipur forensic science ki team laktuna yengsinki thaudok adugi matangda Nambol police na case ama laukhatuna thijinba haukibaga loinana asiba hakchang post mortem taunabagi damakta rims ki mokta thamkhre hairi asiba hakchang adu hojik fauba masak maming khangba ngamdri लंबी की लाइबक थीब थौदोक अमदा नुपी अमा टाटा ट्रक ना थोंबदा लेखिद्रे लाइबक थीब थौदोक असि ngasi ayuk pung 6 मखाइरोम ताबा मतमदा बिष्णुपुर डिस्ट्रिक्ट की ओइनाम अवांग लेखाइदा थोखिबनी लेखिद्रबा नुपी अदुदी नामैराकपम कदमबिनी चही होमफु मपुरोइबगी ममिंग एस सनाथोय कवी वांगोइदगी ओइनाम तमना हाइगलकपा रजिस्ट्रेशन नंबर MN018512 टाटा ट्रक असिना ओइनाम नोंथोंबम लेकाई मपादा थोंबदगी नुपी अदु मफम अदुमक्तदा लेखिदबनी नंबोल पुलिस ना थौदोक थोफमदा लाक्तुना असीबा हक्चांग पोस्ट मोर्टेम तौनबगीदमक रिम्स की मोक्ता थमख्रे थौदोक असिगी मतांगदा नंबोल पुलिस ना केस अमा लौखतख्रे Coordinating Committee on Manipur Integrity Kokomi gi mityeng makhada Manipur pumba ki oina cheksin wakat mifam famliba asigi saruk ama oina ngasi hiang thang takhelambam konjinda leiba Sangai Bazar complex ta wakat mifam famkhre wakat mifam atuda Sangai Bazar management gi executive member sing Sangai Bazar da dukan famliba miyoi sing yauna maikai adom da leiba miyoi kayana saruk yakhi वाकन मिफम अदुदा कंगलेपा के सक्तम कायबे यारोय नागा की शांति की वारोय सिन पुरकपदा मणिपुर की सक्तम कायबे यारोय हाइबे याउना प्ले कार्ड कया सिजनखी प्रधानमंत्री कौशल विकास योजना स्कीम की मखादा साबा थांजिंग सिंदम संगलेन हाइना मिंगथोनबा स्किल ट्रेनिंग सेंटर अमा ngasi मोइरांग कॉन्स्टिट्युएंसी की एमएलए पी सरचंद्रना हांगदोखरे लमदम असिगी खुदसा हाइरबा नहासिंगना माना हाइजरिबा थबक थौरमसिंग अदु पुथोकनबगिदमक अमदी पांगथोकनबगी पांदमदा ngasi थांजिंग सिंदम संगलेन असि हांगदोकपनी हाइना एमएलए सिना फोंगदोरकली अहानबा तांका की ओइना ट्रेनिंग असिदा नुपी चामगा कुन्ना सरुक याखी अरोइबदा बुलेटिन से हेडलाइंस अमुक हना मियाम थमजरी लमलकी सा उचेक अमदी उमंग सिंह कन्ननबा अमदी योखननबा तमेंगलोंग डिस्ट्रिक्ट की खुंजा सिंह लौरिबा थौदांग असि मणिपुर की अतोपा मफम सिंह तंबा मथौ तारे हाइना फॉरेस्ट एंड एनवायरनमेंट मिनिस्टर श्याम कुमार हाइख्रे लुंगनिंगला एलिजाबेथ लेखिदबगी तरातरुक सुबनिंग सिंह थौरम अमंगसी हियांग थांग तखेलंबम कोंजिंदा लेबा संगाई बाजार देबला मल्टीपर्पज हॉल दा पांगथोख्रे अमसुंग मालेम की कैथेलदा लुपा लाख 94,000 की सेंफम ओइगदबा हीरोइन नंबर 4 खुदेंग थाबीदा लेबा चेक पोस्ट ता 12 सुबह साम राइफल्स ता फागत बंगम थे